Republic Day asi 26 January da pangthokliba garigino. Indian Constitution haibadi Bharat Sanvidhan asi 26 November 1949 da semba loikhraga satnaba haukibana 26 January 1950 dagi haukriba garigino. Kaino hayo matamda Indian National Congress ki lusingba singna British tagi Bharat asi ningtamnaba gi taliba dimana du hangnaba hotnabada yam lura ni khanbadagi Motilal gi lusing makhada sahi 1928 da dominant status ki demand tauki. Dominant status haibadi tangkhai oina ningtamba haibadi Bharat ki administration amasung responsibilities sing asi Bharat ki mioi singna senaragasu Bharat asi British crown gi makhada laiba haina adubu masigi demand asi British government na yarakhide maduna maram oiraga Motilal Nehru gi masani pa Jawaharlal Nehru na December 1929 da Lahore session da lauthoki madudi 26 January 1930 da haibadi mathangi thada Purna Swaraj Divas haibadi pura oina British tagi ningtamba si pangthokani haina adubu hairiba numit aduda Purna Swaraj Divas asi pangthokpa ngamkhide madudagi sahi kayagi matung 26 November 1949 da Indian Constitution asi semba loirakhi adubu Jawaharlal Nehru na 26 January da Purna Swaraj Divas pangthokani haina lauthokiba numit adu ikai khumnaba oina 26 January 1950 dagi Indian Constitution asi satnaba hauki maduna maram oiraga 26 January asida Republic Day asi pangthoklibani